खुरुमजरी मैम पुनमक ngasi anauba video ama kai मैम gidangta pujarai ko social media Facebook tagi aikoi lokhatcharakpa nokningba मैमना थागतनाrakpa post khara ai मैम da share tawjage dung मैम ngaktang pothabi abring chiko kaithel lei pot leiminna bada mi na leikhiyo pot adune hekta phajaba manba aduna oiba tai masana pamjana lawriba nupi dudai mi gi nupi ni heli khanari se yam chumi ko ma haija mathangi post ta mok Housing matam se nupi section da yadre aduna nupi tumdingkhai aidi sungtum tumdi yam pan section le matam jigi irang jina maram waraga nupi jingji section da yadre na mai nupi yam section jabai mong ni ko ma haija mathang da mu yengmina si ma'am pot khuding mafam sana thamlabadi phajai nupi su mangai nupa pharabadi iphada phajai nupa yumpham phatraba phana phajaba nupi orasu phibam phajafam leiti yam somi nupi di nupa gi makha poli isingumbani hablu patrui mong lawi hainarimni ko mathang da maka lam khiba maithong do sengdokpai mikup tu dadi kaya da thizille nongminnasi langminnasi lamchatti taruhansi yam phajai handak social media da kaida ju yam kan nganguraga sengdokpa matam dadi isuk suktan sengdokpa do du mayam du matang dani ko mayam channel ju subscribe tok sambiu thank you all